Opa. Asi aikoina sida mafam sida Agartala airport ta opa lakpagi maram hai ngarang akoina Manipur da Miss MEETEI CHANU da trophy lawkiba nupi macha akoi inaupi hai tare Bangladesh tagi Bangladesh ki Phanugas tagi opi balakpani ngasi inaupi ga unabada akoi yakung harau hebada ngasi akoina inaupi dagi tabi bayani inaupi da ngasi kano tor Luprakpam Suchona Chanu kawi igi pabung giming na ibung MEETEI aduga igi ma giming na kunjara ilena mayam na shumaina Agartala da ibung okpi basayam harauji inaupi na ngasi asi harau na trophy phangpase MEETEI CHANU da harau phage ina Manipur da competition ashiga chatpadi shum MEETEI go line lai shu pamjana shum tamjaga chatpani aduga winner oigani hana dikhande aduga winner oina lai shina igi ahenba phangbane na khandi inaupi dai harau chu tabire ado inaupi gi tungda future da pandam se kari sinta igi pangdam di MEETEI gi lining she kanba amadi MEETEI gi fijol singse MEETEI myam na shet na ifurupa kanba she potna amadi MEETEI gi loan shi bu mayam gi maram mamang da puthok pa MEETEI mayak she mayam da takti ba MEETEI loan shi bu mayam gi mang da shi kanba hai tare she pangdam Bangladesh habadi akoi India gi international haiba tare international dagi la aga akoi sida India manung sida MEETEI CHANU oina trophy lawba se akoi su yam harauje ado inaupi na tung da su kya mateng pangbi gani khalli ado Bangladesh ta chakhraga atopa ningol le se Bangladesh ki ningol oina de akoi yam na kano nungai je haiba tare ado nungai puming dagi congratulation piri adu makhada mathangda akoi gi MEETEI CHANU gi contest ta harakani su khali ado inaupi gi Monda Bangladesh ki ningol ningol ama oina kari phawbige Bangladesh ki ningol ama oina Manipur da yahan ba khongthang ni malam da Manipur da prashe yamna harawi myamna tarangna aduga matik ina nungai je ama shum winner oina lai shina myamna shu yamna luna tona thamakka Manipur da winner oina lai shina I ma baba shu yam harawe shu yam harawe egi expectation da di winner oina chake haina chapanatte kitang shum hen bado khamje again myam dagi oja shinge tamje again japan ado e Bangladesh chalaga Bangladesh ki ichen sing lu ena kitang khamje bado kitang tamak bado do myam tak yam nungai last amaka inaupi na ngasi MEETEI CHANU gi contest oina yawba sida kana na mating pambi ado kana da full support oina pangbo kana do oina credit she myam hai tare ina ebu kofi bai mai pa de hona ebu insist torok bai gi Manipur gi ita amale Bangladesh ta doctor tamne mangna shum insist torok ma ming bidarani ko aduna trashu Manipur da chalaga na odashin na taktiba kara Krishna orem na shum insist torok hana shum khangi MEETEI CHANU pangthoi ana do mahi shutam banina mafam matam da chana hidaba do credit che moi myam da ina especially Bangladesh ta Manipur dagi lakna jatna tamba especially Bidarani bu thank you agi mafam dagi Tripura dagi and Dara Kesna Remosu thank you very much and asumusu inau pisu nusiba mandi pauser pizari thank you matungi punsida ngai ya kabule thank you so much